ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯠ ꯁꯥꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯁꯦꯛꯂꯥꯄꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯇꯞꯅ ꯎꯃꯪ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯁꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯤꯡꯂꯦꯟꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯟꯁꯅꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯑꯇꯥꯡꯕ ꯀꯧꯕ ꯃꯄꯥꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄ ꯆꯤꯡꯂꯦꯟꯁꯅꯥ ꯑꯃꯗꯤ ꯁꯅꯨꯂꯦꯝꯕꯤꯗꯤ ꯑꯋꯥꯅ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯃꯁꯥꯗ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯌꯥꯎꯗꯅ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯂꯦꯟꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯥꯡꯕ ꯃꯥꯗꯤ ꯈꯨꯜꯂꯥꯛꯄ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯈꯨꯜꯁꯤꯗꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯕꯥꯛꯂꯩ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯃꯣꯝ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯇ ꯂꯥꯏꯔꯕꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯂꯩꯕꯥꯛꯂꯩ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯆꯦꯛꯂꯥꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯇꯔꯦꯠ ꯁꯦꯟꯖꯥꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯟꯊꯣꯟ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯃꯥꯅ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯃꯃꯥ ꯂꯥꯏꯔꯕꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯖꯔꯤ꯫ ꯑꯗꯨꯝꯅ ꯃꯇꯝꯗ ꯍꯧꯈꯤꯕꯅ ꯊꯝꯕꯥꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯛꯂꯕꯅꯤꯅ ꯃꯃꯥ ꯂꯩꯕꯥꯛꯂꯩꯒꯤ ꯑꯌꯥꯝꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯊꯝꯕꯥꯜꯅ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯇꯥꯡꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯤꯕ ꯅꯥꯄꯜ ꯑꯃꯗꯤ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯆꯥꯡꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯑꯇꯥꯡꯕ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯦꯛꯂꯥꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯩꯔꯛꯁꯤꯗꯁꯨ ꯊꯝꯕꯥꯜꯁꯨ ꯃꯇꯥꯔꯣꯏ ꯑꯃꯒ ꯃꯈ꯭ꯋꯥꯡꯗ ꯉꯥ ꯇꯣꯡꯒꯣꯜ ꯑꯃ ꯌꯥꯟꯗꯨꯅ ꯂꯣꯡꯗ꯭ꯔꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯅꯤꯡꯊꯤꯖꯔꯕꯤ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯤꯠꯀꯨꯞꯇ ꯌꯦꯡꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯕꯨ ꯎꯔꯨꯕꯗꯒꯤ ꯑꯇꯥꯡꯕꯗꯤ ꯊꯝꯕꯥꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯑꯇꯥꯡꯕ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯦꯛꯂꯥꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯩꯔꯛꯁꯤꯗꯁꯨ ꯊꯝꯕꯥꯜꯁꯨ ꯃꯇꯥꯔꯣꯏ ꯑꯃꯒ ꯃꯈ꯭ꯋꯥꯡꯗ ꯉꯥ ꯇꯣꯡꯒꯣꯜ ꯑꯃ ꯌꯥꯟꯗꯨꯅ ꯂꯣꯡꯗ꯭ꯔꯥꯏꯗꯨꯃ ꯄꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯅꯤꯡꯊꯤꯖꯔꯕꯤ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯤꯠꯀꯨꯞꯇ ꯌꯦꯡꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯕꯨ ꯎꯔꯨꯕꯗꯒꯤ ꯑꯇꯥꯡꯕꯗꯤ ꯊꯝꯕꯥꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯐꯥꯎꯕꯗ ꯋꯥꯈꯜ ꯇꯥꯗꯅꯗꯨꯃꯛ ꯑꯇꯥꯡꯕꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ "ꯃꯆꯥ ꯏꯕꯨꯡꯉꯣ, ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯇꯥꯡꯕꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ "ꯀꯔꯤ ꯍꯥꯏꯕ?" ꯃꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛ "ꯈꯣꯡꯗꯣꯏꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯖꯕꯅꯤ, ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ." "ꯍꯣꯏ ꯍꯣꯏ, ꯍꯜꯋꯥꯏꯅꯕ ꯇꯧꯔꯁꯤ." ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯗꯨꯒ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏ ꯇꯝꯅ ꯍꯜꯋꯥꯏꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯉꯣꯟꯗ ꯑꯇꯥꯡꯕꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯑꯇꯥꯡꯕꯕꯨ ꯊꯝꯕꯥꯜꯅ ꯌꯥꯝ ꯍꯩꯅꯔꯝꯗꯦ, ꯅꯨꯡꯁꯤꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯇꯥꯡꯕꯅ ꯃꯐꯝꯗ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯕꯥꯜ ꯃꯁꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯥꯡꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯁꯥꯅ ꯍꯣꯠꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯝꯕꯥꯜꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯥꯡꯕ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯄꯗꯗꯤ ꯎꯔꯦ ꯊꯝꯕꯥꯜꯅ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯅꯤꯡꯊꯤꯔꯕꯤ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯇꯥꯡꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ
ꯇꯣꯔꯕꯥꯟ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯎꯔꯦ ꯑꯇꯥꯡꯕꯅ ꯃꯉꯣꯟꯗ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯇꯣꯔꯕꯥꯜ ꯑꯗꯣꯝꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯁꯨ ꯎꯔꯦ ꯑꯇꯥꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯊꯝꯕꯥꯜꯒꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯨ ꯎꯕꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯇꯥꯡꯕ ꯄꯣꯡꯅ ꯆꯥꯎꯅ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ "ꯆꯦꯛꯂꯥ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯤꯕꯤ ꯁꯛꯌꯦꯟꯕꯤ ꯑꯍꯨꯝꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯥꯡꯕꯒꯤ ꯃꯅꯥꯏ ꯑꯗꯨꯅ "ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯈꯨꯜꯁꯤꯒꯤ ꯆꯅꯨꯔꯥ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯖꯥꯏꯕꯨꯡ ꯑꯇꯥꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯤꯌꯦ꯫ ꯑꯇꯥꯡꯕꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯇꯞꯅ "ꯏꯕꯨꯡ ꯅꯆꯜ ꯑꯩꯈꯣꯏꯗꯤ ꯂꯦꯝꯂꯩꯉꯥ" ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯇꯥꯡꯕꯅ "ꯑꯩꯒꯤ ꯆꯤꯡꯊꯛꯇ ꯅꯪꯒꯨꯝꯕꯤꯅ ꯍꯪꯒꯅ ꯈꯨꯝꯕꯒꯤ ꯅꯇꯤꯛꯂꯥ? ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯊꯝꯕꯥꯜꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯇꯞꯅ ꯑꯇꯥꯡꯕꯗ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ "ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯒꯅꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯇꯣꯔꯕꯥꯟ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥꯈꯠꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯈꯣꯏ ꯑꯇꯥꯡꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯊꯝꯕꯥꯜꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯇꯉꯧꯔꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯕꯥꯜ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯏ꯫ ꯊꯝꯕꯥꯜꯗꯤ ꯑꯇꯥꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯁꯥꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯇꯥꯡꯕꯁꯨ ꯇꯞꯅ "ꯅꯃꯤꯡ ꯀꯔꯤ ꯀꯧꯏ?" ꯑꯁꯨꯝꯅ ꯊꯝꯕꯥꯜꯗ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯀꯤꯕ ꯄꯥꯈꯠꯄꯒ ꯇꯞꯅ ꯊꯝꯕꯥꯜꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ "ꯑꯩꯒꯤ ꯃꯤꯡꯅ ꯋꯥꯡꯂꯦꯝꯕꯤ, ꯃꯥꯒꯤꯅ ꯊꯝꯕꯥꯜ, ꯑꯗꯨꯒ ꯑꯃꯁꯤꯅ ꯁꯅꯥꯔꯩ ꯀꯧꯖꯩ ꯃꯖꯥꯏꯕꯨꯡꯉꯣ." ꯑꯇꯥꯡꯕꯁꯨ ꯇꯞꯅ "ꯑꯣ ꯐꯔꯦ ꯂꯦꯝꯂꯩ ꯉꯥ ꯐꯥꯖꯔꯨꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯇꯥꯡꯕꯗ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯑꯗꯨꯃꯛ ꯄꯥꯠ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯕ ꯃꯥꯗꯤ ꯊꯝꯕꯥꯜꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯕꯥꯜ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯀꯜꯂꯛ ꯈꯝꯕꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯥꯗꯤ ꯑꯇꯥꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯊꯝꯕꯥꯜ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯇꯥꯡꯕꯅ ꯊꯝꯕꯥꯜꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯀꯜꯂꯛ ꯈꯝꯕꯟꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯉꯁꯤꯁꯨ ꯊꯝꯕꯥꯜ, ꯋꯥꯡꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯦꯛꯂꯥ ꯄꯥꯠꯇꯒꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯇꯥꯡꯕꯗꯨ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯄꯨꯟꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯞꯅ "ꯑꯁ ꯍꯩꯅꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯅ ꯑꯁꯨꯛ ꯃꯃꯥꯏ ꯄꯥꯟꯕ ꯃꯤꯁꯤꯕꯨ ꯍꯧꯗꯣꯡꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ" ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯖꯩ꯫ ꯋꯥꯡꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯤ ꯑꯇꯥꯡꯕꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯥꯡꯕꯒꯤ ꯃꯇꯧ ꯈꯪꯗꯕ ꯅꯠꯇꯦ, ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯑꯇꯥꯡꯕ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗꯨꯗ ꯆꯠꯀꯗꯕ ꯇꯜꯂꯕꯅꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯌꯦꯡꯂꯗꯨꯅ "ꯏꯗꯥꯏꯔ, ꯑꯩꯒꯤ ꯁꯥꯅ ꯊꯣꯏꯔꯕꯤ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯣ ꯐꯣꯡꯗꯣꯛꯂꯨꯁꯨ ꯆꯠꯂꯣ꯫ ꯃꯅꯤꯡ ꯇꯝꯅ ꯈꯨꯜ ꯑꯁꯤꯗ ꯁꯠꯍꯟꯒꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯨꯆꯣ." ꯑꯇꯥꯡꯕꯒꯤ ꯃꯅꯥꯏꯗꯨꯁꯨ "ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯖꯔꯨꯒꯦ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯃꯅꯥꯏ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯇꯨꯅ ꯂꯩꯖꯔꯤ꯫ ꯑꯇꯥꯡꯕꯒꯤ ꯃꯁꯥꯗ ꯂꯥꯏꯔꯕꯤꯅꯤ, ꯃꯁꯥ ꯁꯣꯟꯖꯕꯤꯅꯤ, ꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯇꯥꯡꯕꯒꯤ ꯃꯅꯥꯏ ꯑꯗꯨꯒ ꯊꯝꯕꯥꯜꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯊꯝꯕꯥꯜ, ꯋꯥꯡꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯒꯤ ꯃꯅꯥꯏ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯇꯥꯡꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯇꯥꯡꯕꯁꯨ ꯅꯣꯛꯇꯨꯅ ꯊꯋꯥ ꯁꯥꯗꯅ ꯃꯅꯥꯏ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ "ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕꯒꯦ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫
Manay adusu ipapakhatna humanga napi kangladuna tapna atangmada kiruk yengladuna masai bungona pamlibdo handak mapok sigidi oithokani thajatre lairabi magidamak masai bungi thamoida awaba phawbigano masai bungona pamjaba matik jabi sayenbi maga punsi le punsi bi ko lairabi magi wakhal kaukthokpiu hairami atangba mana khalubaga ona tainana thambalna khumlaba pakhum adu tarubadagi atangba yamna sangna sakriba thambal wanglimbi amadi sanaragi matung inaduna satkirami makhoi manai ama ani dudi atangbagi mataudu uraga pakhatpana loiri atangbasu sangsilaktuna thambalgi khudang adu khangpha phai thambasu mamai don thoraktun yenglakpadadi atangba oirambaduda masada akiba madi poklammi wanglembi amadi sanaresu adumna atangbana moibu tanarakani khangdabana harau harau wari sarambadagi moisu mamai laithoktun yenglakpadani adumna atangmana thambalgi khudang phadu leiramba adu madu ubada masadu ikhang khanglammi thambasu tapna masai bu ai khudangse amta thatokpiyo atang sauna aishi kanano nang lesi kanan haina khali thambal tapna masai bu na khali bado tungda ningamdaba kaya lakpa yai wado haiba loijini asumni yam sauna atangmana taningde nangi semjin sajim wado madu tagi haiba nate nang neibu kai oina khange habdo adu da hayo habani naning tamna khulasida leijau habani minai punsida nunga yaibi marang kaina aigi nakte hingjau habibani asum haire thambasu yam sauna atangbagi makhut adu fatkan thokladuna lairabi mana aibu kanana kiso sengchara mapau pudu yokpirakpa thambal nangbu aigi phamda kayharukpa khoimu kayaga chapana lawi si aina nangbu karamna khangabi khudamsi si hairamduna thambal yam sauna mamai adu leiduna chatpa hokri wanglembi amadi sanareisu pakhatna thambalbu kaukduna tannakhirami atangba hairamliba thambalgi wahaidu tabuda makhut khutum adu sauna khangta tasili mamit adu I kana asawu mataw amada phatchang singkhiduna thambalgi khudang adu khangba phaki thambal yam sauna ai khudangse thado natrabadi kayogdoiba lairasu datnabi nangna atangulu singnerabadi napunsido kemjagi thani fazana ingna tapna haibada yadrabanina ai si kanano haibado khanghanba tari si hairaduna thambalgi khudang adu paiduna sorso laktuna singlaga pui thambasu atangmana pairiba magi khudang adu mukladuna thado aibu phagana thado haibane asumna kana lauzari wanglembi amadi sanaresu chensilaktuna thambabu pharibadu tawthoknabu hotnarubada atangbana magi manai maseng khraduda wanglembi amadi sanareibu changhalakano haina hairei thambasu mabu kanbinaba yam kana lauzai wanglembi amadi sanareisu matabu kanbiu haina kana lauzai adubu makhoina fana yamna laurabasu atangbu kibuna khunjamiyam adu upai leitana thambalgi mataw adu nungaitana yengdu leizari thambasu kaptuna mabu thadoknaba fana kan haijarabasu atangbana tabiba kouba leiramde adumna leiringai singlen sana magi manai maseng kayaga loina lakpada masana nupi masa ma chingduna purambadu ubadagi chensilaktuna masabu khamdoklami chinglen sanana ibungo nupi masa si thado karino nang toramlibasibo asum nairi atangbasu yam sauna babong aibu khangno minai nubise aina lobige umang leikol kulsida maning tamna leijau haibibani adugasu magumlabi laira sudatnabi mana atangbaibu singnaba sardana asumna saun hairi chinglen sanana ibungo nupi masadu thado nangna ngame haiduna hekta khulasida naning tobu yaroine asumna masada nganglammi khulgi angang khra senkhiduna leibak legi mafamda thambalbu atangmana phaduna puhore tamlubadagi leibak leisu kapna masa lehori haiba mafamadu tamna laklammi leibak leina selakpadadi singlen sana amadi atangba ningai sangdana dun leirammi atangbana minai nubi laira sudatnabi mabu aina lopi haribasa maraibu phare khanjagida haiduduna aibu singnabasa wada loijingai lebak leisen singkhiduna atangbagi mamaida khupangna khangtha tharai
ꯑꯇꯥꯡꯕꯁꯨ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯂꯩꯕꯥꯛ ꯂꯩꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯪ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯧꯔꯒ ꯑꯗꯨꯛ ꯐꯖꯗꯕ ꯋꯥꯈꯜꯗꯣ ꯅꯪꯃꯛꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯂꯨꯆꯤꯡꯕ ꯏꯆꯥ ꯄꯣꯛꯂꯕꯗꯤ ꯏꯆꯥ ꯋꯥꯔꯛꯄꯤꯌꯨ, ꯂꯥꯏꯔꯖꯔꯕꯁꯨ ꯆꯔꯥꯅꯤ ꯁꯨꯅ ꯆꯥꯗ꯭ꯔꯕꯁꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯐꯖꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯗꯨꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯆꯥꯅ ꯐꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ, ꯐꯠꯇꯕꯒꯤꯗꯤ ꯍꯤꯗꯥꯛ ꯂꯩꯇꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯠ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯌꯥꯝ ꯁꯥꯎꯅ ꯂꯩꯕꯥꯛ ꯂꯩ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏ ꯈꯨꯗꯨꯝꯕꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯟ ꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯈꯤ꯫ ꯑꯇꯥꯡꯕꯁꯨ ꯌꯥꯝ ꯁꯥꯎꯅ ꯄꯥꯕꯨꯡ, ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯃꯒꯤꯗꯃꯛ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯁꯥꯎꯅ ꯑꯩꯕꯨ ꯃꯤꯅ ꯁꯨꯛꯊꯤꯅ ꯉꯥꯡꯍꯟꯕ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯍꯜꯂꯛꯄ ꯏꯆꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯅꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯕꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕꯁꯦ? ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯅꯄꯥꯗ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯁꯨ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯄꯥꯕꯨꯡꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏ ꯑꯩꯅ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯇꯥꯡꯕ ꯅꯠꯇ꯭ꯔꯗꯅ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯗꯨ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯁꯨ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯖꯔꯤ꯫ ꯊꯝꯕꯥꯜꯅ ꯏꯃꯥ, ꯃꯈꯣꯏꯗꯤ ꯑꯉꯝꯕ ꯊꯧꯅꯤ, ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯉꯝꯕꯅꯤ꯫ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯃꯆꯥꯕꯨꯡ ꯑꯇꯥꯡꯕꯅ ꯇꯦꯝꯁꯤꯡꯅꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯪꯖꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯌꯥꯝ ꯁꯥꯎꯅ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯏꯆꯥꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯀꯅꯥꯅꯁꯨ ꯏꯆꯥꯒꯤ ꯇꯨꯝꯕꯝ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯗꯨ ꯊꯨꯒꯥꯏꯕ ꯆꯩꯈꯥꯏꯕ ꯀꯌꯥ ꯇꯧꯔꯛꯏ꯫ ꯑꯇꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯗꯨꯗꯤ ꯀꯤꯕꯅ ꯃꯀ꯭ꯂꯥꯞ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯑꯆꯥꯎꯔꯝ ꯀꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ, ꯃꯥꯅ ꯈꯟꯈꯤꯕꯗ ꯍꯣꯡꯗꯕ, ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄꯒ ꯆꯪꯗ ꯃꯈꯩ ꯀꯞ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯦꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯨꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯂꯒ ꯃꯈ꯭ꯋꯥꯡꯗ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯥꯟꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯄꯒ ꯂꯩꯕꯥꯛ ꯂꯩꯅ ꯕꯦꯝꯃ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯄꯥꯠꯇ ꯀꯨꯝꯂꯨꯔꯨꯅꯨꯗ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯁꯦ ꯆꯦꯛꯂꯥ ꯄꯥꯠꯇ ꯂꯩꯕ ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤꯅꯦ꯫ ꯊꯝꯕꯥꯜꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏ ꯍꯥꯏꯕ? ꯃꯃꯥꯡꯉꯩ ꯃꯤꯒ ꯂꯥꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯁꯅꯥ ꯀꯧꯕ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯁꯅꯥꯅ ꯃꯥ ꯃꯉꯥꯏꯔꯦ ꯀꯟꯕ ꯊꯧꯕ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯥꯏ ꯐꯥꯎꯕ ꯃꯥꯅ ꯁꯤꯡꯅꯕ ꯊꯝꯂꯝꯃꯤ꯫ ꯂꯥꯏ ꯀꯌꯥ ꯑꯃꯅ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯁꯅꯥꯕꯨ ꯊꯤꯡꯅꯕ ꯅꯝꯊꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯉꯝꯂꯛꯇ꯭ꯔꯕꯗꯒꯤ ꯂꯩꯌꯥꯝ ꯆꯪꯗꯨꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯌꯥꯝ ꯑꯗꯨꯅ ꯋꯥꯇꯥꯅꯗꯨ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯌꯥꯝ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁ꯭ꯋꯥꯔꯦꯟ ꯏꯄꯥꯗ ꯌꯦꯡꯗꯨꯅ ꯂꯤꯛꯂꯥꯏ ꯁꯅꯥꯅ ꯂꯩꯌꯥꯝꯁꯤꯡꯁꯨ ꯇꯥꯕꯤꯌꯨ, ꯑꯩꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯊꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯩꯌꯥꯝꯅ ꯑꯩꯈꯣꯏꯒ ꯌꯦꯡꯊꯤꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯦ꯫
तसेंगना अꯩना पामजबदी मियोइबा अखोइना लायामना खोइबो निंगजबा इरा थौनिजबा तौबसे नखोइबो इकाई खुमनरिबनी लायामना खोइना सादा मियोइबा अखोइना इरा थौनिजरे हाइदुना नसादा नापल अमा यावरी मदुगी नापलदो थादोक्तुना अखोइ मसेल नुंसी चाना लेमिनसी अखोइना नखोइबो निंगजदु लेजगे हाइबनी नखोइ नापल अदुनाने नसापु मथुमतखिबना मियोइबा अखोइबो नखोइ खोंग्यागी फुलगुमना ममल यावदुना उबदुदी लिगलाई सनाइनि हिंलिङैदा ओइथोक्लै खगो असुमना हाइरमदुना लिगलाई सना मफम अदुदगी याम साउना सखिरमी सोरारेल इपाना तिलिबा लायाम कयाबु येंगदुना मियोइबा म ओइरिबा लिगलाई सना ना हाइरमलिबा वाफम असे असुम्मा खरदी अदुमक यावरी मरम अदुना ngasi haiba numitsidagi aikoigi isada yauribana palase thadoktuना miyoiba makoibu aikoigi isa inaigumna loinagadabani adubu soraren ipana hariba wafam aduda ayama layam kayana yanarabasu mairingamba haina khangnaba maigi lai adudi yaninglamde liklai sanabu mana mathamoi thumna yekhirami maram aduna ahingda lona landaduna liklai sanabu halage haina khankhre somda liklai sanasu magi loinabi taibanganbina magummatha sujilakpana khongka ma phayamata thangdoktana magi loinabi taibanganbibu senazarami adubu mairinga mamadi sauningkhibana magi lami tengol kayaga loinana liklai sanagi maphamda landanaba ngasi ahingi matam madu ngaidu laikre matang tanjaduda taibanganbisu angang unagadabagi kanu hotnari liklai sanagi konung manungda leiriba miyam adusu mathamoi adu irang langna leizari adubu mairinga mamadi magi khongmi lanmi kayaga loina laktuna liklai sanagi lebak aduda landa bahaurakle amaromdana kamdauri mayok nabi amaibi kaya amadi manai masen kayana wana kupsen sen naduna hotnabi budagi taibanganbi amadi liklai sanagi sakta suda awat palaitraba mapari ma phangjarami liklai sanasu mapari ma phangjare pautabada harau nungaibana masadu thumatkiduna masagi manaktamna senkhirami taibangan bisu maithongda nokfei tawduna masabu pamduna leijarami liklai sana chensilaktuna taibang phawda ngairiba mapari adu pamladuna harauna ngasi haba nimit asidagi liklai sana aigi isa paribo liklai khomba haina mingtholabani asumna lauthori sana konung manungda leiramliba lami amadi manai masen kaya adu Rajkumar liklai khomana yaifare haina launaraklami liklai sanasu masagi wakhalda harau nungaina noksadu leizari adumna leiringai wangna maikhu kaya karakpa adu uraduna masabu magi loinabida sinaramduna magidamak sem sari hairamlaga liklai sanasu safilan pisenaba changkhirami ison sona leiribo oibana taibanganbinasu mapureibabu khamjaba ngamkhidre liklai sanasu safilan piselaga magi loinabi amadi masapi badugi manakta sangsilaktuna masagi maraibakta nushina amuktang supiraduna taibanganbigi makokta nushina nanbiduna kaishunu sathigano ai amuk halakhigani aikoi ni punna yekna bhaibadu yauduna isaga loinana punsi nungsang leikhigani asumna magi loinabibu themjin piramlaga liklai sana langidamak sem satuna thokri liklai sanasu lanphamda thoraktuna mairingambaga makhoi ani lambana khri mairinga mamasu araiba lai manatabanina magi mairige sakti kaya ama liklai sana tamna langsilai liklai sanasu asama miyoiba manate laigumna mai hairaba miyoyema oibana masadagi isingi sakti kaya puthoktuna mairingambaga lanthengnarami asumna sakti leiraba langna fana ngamdraba mairingamba amadi liklai sana makhoi anina lanthengnarakpada malem leimaidu thakthak niklami akan mongda lanthengnarakpana malem leimamasu khangwaraktuna khawangsingduna khangjarami mairingamba amadi liklai sana makhoi ni lanthengnaduna malem asi thakthak nikhalibadu ubada soraren ipasu asaw khami maihokibana yamna sauna laktuna lanthengnerba anidugi marakta leptuna aina haikibu yathang thugaiduna huye lanthengnarambagidamak nakhoyanibu aina ahakku chairak ama pigani mairingamba
ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯑꯣꯏꯌꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯩꯔꯥꯟꯕꯤ ꯑꯣꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯟꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯑꯀꯟ ꯃꯤꯁꯩ ꯑꯃ ꯆꯩꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯛꯂꯥꯏ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯅꯪꯅ ꯄꯨꯊꯣꯛꯂꯤꯕ ꯂꯥꯏꯖꯩꯁꯤꯡ ꯑꯁꯤꯅ ꯂꯩꯕ ꯐꯪꯖꯒꯗꯕ ꯅꯪꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯃꯗꯤ ꯅꯪ ꯅꯁꯥꯃꯛ ꯌꯥꯎꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯪꯉꯣꯏ ꯑꯣꯟꯗꯨꯅ ꯂꯩꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏ ꯁꯅꯥꯗꯁꯨ ꯑꯀꯟ ꯃꯤꯁꯩ ꯑꯃ ꯊꯥꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏ ꯁꯅꯥꯗ ꯅꯠꯇꯅ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯐꯥꯎꯕ ꯌꯥꯎꯅ ꯍꯪꯉꯣꯏ ꯑꯣꯟꯗꯨꯅ ꯁꯦꯛꯂꯥꯄꯥꯠꯀꯤ ꯏꯔꯣꯜꯅꯨꯡꯗ ꯁꯥꯊꯨꯞꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯨ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯆꯦꯛꯂꯥꯄꯥꯠꯇ ꯀꯨꯝꯕ ꯑꯀꯤꯕ ꯄꯣꯛꯂꯛꯏ ꯋꯥꯔꯤ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯞꯅ ꯐꯔꯤꯁꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯄꯥꯠꯇ ꯀꯨꯝꯂꯨꯔꯅꯨ ꯆꯥꯛ ꯉꯟꯇꯥꯅ ꯆꯥꯊꯣꯛꯇꯨꯅ ꯉꯟꯇꯥꯅ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯉꯥ ꯐꯥꯒꯗꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯇꯥꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯗꯨꯒ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯇꯥꯅꯔꯝꯃꯤ ꯑꯇꯥꯡꯕꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯁꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯩꯒꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯃꯃꯛꯇꯨꯗ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯖꯔꯤ ꯑꯃꯨꯛ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯗꯨꯅ ꯑꯇꯥꯡꯕꯅ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯈꯣꯏꯅ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯗꯨꯅ ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯣꯜꯂꯛꯄꯗ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯅꯊ꯭ꯋꯥꯏ ꯃꯥꯡꯂ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤ ꯑꯃꯁꯨ ꯀꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄꯗ ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯐꯥꯎꯖꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯇꯥꯡꯕꯁꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤꯗꯅ ꯑꯩꯕꯨ ꯄꯦꯜꯍꯟꯕꯒꯤꯗꯃꯛ ꯃꯁꯦ ꯅꯪꯒꯤ ꯃꯅꯥꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯥꯗ ꯁꯤꯔꯝꯕ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯏ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯋꯥꯇꯥꯅꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯗꯤ ꯉꯁꯤꯗꯤ ꯆꯥꯉꯟ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯟꯈꯤꯔꯝꯃꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯅꯣꯡ ꯑꯗꯨꯅ ꯈꯟ ꯍꯦꯛꯇ ꯆꯨꯕꯗꯒꯤ ꯊꯝꯕꯥꯜ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯇꯥꯡꯕꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯏ ꯊꯝꯕꯥꯜꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯊꯣꯔꯛꯇꯨꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯊꯛꯂꯝꯃꯤ ꯑꯗꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯑꯃꯨꯛ ꯂꯪꯅ ꯈꯥꯛꯂꯛꯄ ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯃꯉꯥꯜꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ ꯀꯥꯈꯠꯂꯛꯄꯒꯤ ꯃꯃꯤꯗꯨ ꯎꯔꯛꯏ ꯊꯝꯕꯥꯜ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯥꯍꯨꯝ ꯅꯥꯏꯍꯟꯗꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯂꯥꯛꯂꯒ ꯃꯃꯥꯕꯨ ꯇꯞꯅ ꯂꯦꯡꯍꯟꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯄꯥꯟꯗꯅ ꯀꯝꯗꯧꯔꯤ ꯑꯇꯥꯡꯕꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯌꯦꯡꯂꯗꯨꯅ ꯇꯥꯕ꯭ꯔꯥ ꯅꯪꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯈꯣꯏ ꯆꯦꯟꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯅ ꯊꯣꯡ ꯑꯁꯦ ꯊꯨꯒꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯅꯥꯏ ꯅꯨꯄꯥꯗꯨꯅꯁꯨ ꯐꯒꯅꯤ ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯃꯨꯡꯗꯅꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯝ ꯂꯦꯡꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯝꯕꯥꯜꯅ ꯃꯃꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯐꯠ ꯃꯦꯟꯁꯤꯟꯗꯨꯅ ꯇꯞꯅ ꯏꯃꯥ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯆꯥ ꯏꯕꯨꯡ ꯑꯇꯥꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯅꯁꯥꯗꯤ ꯆꯤꯡꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯞꯅ ꯑꯗꯨꯗꯤ ꯕꯦꯝꯃ ꯅꯪ ꯃꯅꯤꯡ ꯊꯣꯡ ꯑꯁꯣꯝꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯁꯨ ꯀꯞꯅ ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯅ ꯆꯦꯟꯈꯤꯕ ꯉꯝꯂꯣꯏ ꯁꯤꯔꯕꯁꯨ ꯏꯃꯥ ꯏꯁꯥꯄꯨꯅ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯞꯅ ꯃꯗꯨ ꯌꯥꯗꯦꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯁꯥꯒꯤ ꯈꯟꯗꯨꯅ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯏꯃꯥꯅ ꯊꯣꯛꯄ ꯑꯩꯈꯣꯏꯕꯨ ꯊꯦꯡꯅꯍꯧꯔꯒꯦ ꯂꯥꯛꯑꯣ
ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗ ꯈꯥꯛꯂꯛꯂꯤꯕ ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯃꯉꯥꯜꯗ ꯃꯅꯤꯡꯊꯣꯡꯗꯁꯨ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯅꯥꯡ ꯑꯗꯨꯋꯥꯏꯗ ꯉꯥꯗꯨ ꯊꯝꯂꯝꯕ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯐꯠ ꯄꯥꯏꯗꯨꯅ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯅꯣꯡꯊꯥꯡ ꯃꯥꯅ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯇꯨꯡꯏꯟꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯠꯄ ꯊꯣꯡ ꯑꯃ ꯑꯣꯏꯈꯤꯕꯅ ꯄꯥꯛ ꯍꯦꯛ ꯐꯛꯎ ꯍꯥꯏꯕ ꯌꯥꯔꯝꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯏꯜꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯗꯨꯅ ꯇꯞꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃ ꯊꯣꯝꯂꯒꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯊꯝꯕꯥꯜꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯥꯎꯔꯕ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨꯅ ꯂꯥꯟꯃꯤꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯂꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯃꯀꯣꯛꯇ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨ ꯅꯝꯈꯥꯏꯕ ꯉꯝꯂꯗꯨꯅ ꯑꯇꯥꯡꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯑꯅꯤ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯤꯟꯊꯔꯛꯂꯣ, ꯅꯪ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯎꯅꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯇꯥꯡꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯀꯞꯅ ꯀꯞꯅ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅ ꯑꯇꯥꯡꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯈꯨꯠꯇꯒꯤ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯐꯠ ꯃꯨꯟꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯪꯊꯣꯝ ꯊꯣꯝꯈꯤ꯫ ꯊꯝꯕꯥꯜ ꯁꯣꯟꯊꯔꯛꯂꯕ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯅ ꯀꯔꯤ ꯌꯦꯡꯂꯤ, ꯆꯦꯜꯂꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯆꯦꯜꯂꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯑꯇꯥꯡꯕꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯥꯗꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯕꯨꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯤꯂꯨ ꯑꯅꯤꯃꯛ ꯃꯄꯤꯅ ꯏꯃꯥꯏ ꯆꯣꯜꯂꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯝꯂꯒ ꯂꯩꯕꯥꯛ ꯂꯩ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯃꯅꯥꯏ ꯑꯗꯨꯗ ꯀꯔꯤ ꯌꯦꯡꯂꯤ, ꯅꯨꯄꯤꯁꯤ ꯇꯥꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯝꯕꯥꯜꯕꯨ ꯇꯥꯟꯅꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯀꯞꯅ ꯀꯞꯅ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯃꯇꯣꯝꯗ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯦꯛꯂꯥ ꯄꯥꯠꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯑꯃꯗꯤ ꯑꯇꯥꯡꯕꯒ ꯂꯣꯏꯅꯔꯛꯄ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯀꯞꯅ ꯀꯞꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯈꯪꯊꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯌꯣ ꯑꯁ ꯁꯤꯔꯦꯗ, ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯌꯦꯡꯂꯒ ꯆꯦꯜꯂꯛꯏꯅꯣ ꯑꯁꯨꯝꯅ ꯉꯥꯡꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯏꯉꯛꯉꯛꯅ ꯃꯇꯨꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯍꯪꯉꯣꯏ ꯑꯃꯈꯛ ꯀꯨꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯍꯧꯒꯠꯂꯛꯅꯕ ꯇꯧꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯉꯣꯟꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯤꯔꯒ ꯁꯣꯛꯄ ꯐꯥꯎꯕ ꯍꯪꯂꯝꯗꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯗꯅ ꯉꯥꯏꯈꯣ, ꯅꯪ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ ꯋꯥꯈꯜ ꯇꯥꯗꯅ ꯃꯈꯣꯡ ꯃꯌꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯪꯉꯣꯏ ꯑꯗꯨ ꯐꯟ ꯐꯟ ꯂꯥꯎꯅ ꯆꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ? ꯑꯩꯅ ꯍꯥꯏꯗꯤ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯛꯄꯗꯁꯨ ꯍꯪꯉꯝꯃꯨꯗꯅ, ꯑꯗꯨ ꯅꯠꯇꯦ ꯏꯈꯠ ꯍꯦꯛ ꯈꯠꯆꯤꯟꯅꯔꯗꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯉꯛꯏ꯫ ꯊꯝꯕꯥꯜꯗꯤ ꯑꯗꯨꯝꯅ ꯍꯪꯉꯣꯏꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯎꯕꯗ ꯏꯊꯛ ꯊꯛꯀꯠꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯗꯨꯅ ꯃꯅꯤꯡꯅ ꯁꯤꯠꯂꯗꯨꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯍꯪꯉꯣꯏꯗꯨꯁꯨ ꯆꯥꯎꯅ ꯑꯩꯁꯦ ꯍꯪꯉꯣꯏꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯈꯪꯉꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯍꯪꯉꯣꯏ ꯑꯣꯜꯂꯦꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯇꯧꯒꯅꯨ ꯀꯣ, ꯅꯨꯄꯤꯅ ꯉꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯥꯎꯅꯒ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯇꯞꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯍꯪꯉꯣꯏꯗꯨꯁꯨ ꯇꯞꯅ ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥꯏ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯑꯇꯥꯡꯕ ꯑꯃꯗꯤ ꯂꯥꯟꯃꯤꯗꯨꯅ ꯂꯥꯞꯇꯛꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯊꯝꯕꯥꯜ ꯍꯧꯒꯠꯂꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯇꯣꯝꯇ ꯄꯪꯆꯦꯜ ꯍꯦꯛ ꯆꯦꯜꯂꯗꯅ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯗꯨꯅ ꯊꯝꯕꯥꯜꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯑꯃꯗꯤ ꯂꯥꯟꯃꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯐꯥꯔꯝꯃꯤ꯫
ꯊꯝꯕꯥꯜꯅ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩꯕꯨ ꯊꯥꯗꯣꯛ ꯁꯤ ꯍꯥꯏꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯇꯥꯡꯕꯁꯨ ꯌꯥꯝ ꯀꯔꯦꯝꯅꯅ ꯅꯣꯛꯂꯗꯨꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥꯗꯨꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯣꯏ ꯊꯝꯕꯥꯜꯁꯨ ꯀꯞꯅ ꯀꯞꯅ ꯑꯩꯕꯨ ꯁꯥ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤ ꯂꯥꯏꯔꯗꯅ ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯈꯪ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯇꯥꯡꯕꯁꯨ ꯌꯥꯝ ꯁꯥꯎꯅ ꯑꯩꯕꯨ ꯁꯥ ꯍꯩꯖꯕꯁꯨ ꯁꯥꯏ ꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯊꯝꯕꯥꯜꯁꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯑꯇꯥꯡꯕꯁꯨ ꯀꯔꯦꯝꯅ ꯅꯣꯛꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯃꯄꯣꯛ ꯀꯌꯥ ꯉꯥꯏꯗ꯭ꯔꯕꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯣꯟꯅꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯟꯕ ꯁꯛꯂꯒ ꯑꯀꯟꯕ ꯅꯠꯇꯦ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯒ ꯂꯝꯕꯥꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯑꯇꯥꯡꯕ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯍꯨꯏꯔꯣꯏ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯗꯨꯒꯤ ꯂꯨꯔꯦꯟ ꯀꯛꯂꯗꯨꯅ ꯌꯥꯏꯕꯤ ꯂꯧꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯌꯥꯏꯕꯤ ꯂꯧꯔꯝꯂꯒ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯄꯪꯉꯤꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯣꯏꯁꯦ ꯑꯩꯗꯤ ꯃꯗꯨꯗ ꯈꯟꯕꯤꯕꯗ ꯏꯇꯣꯝꯇ ꯏꯀꯥꯏꯕꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯁꯨ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯥꯒ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯍꯪꯉꯣꯏ ꯑꯗꯨ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯆꯤꯟꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯇꯥꯡꯕꯁꯨ ꯃꯥꯒꯤ ꯃꯥꯡꯗ ꯍꯪꯉꯣꯏ ꯑꯃꯗꯤ ꯀꯨꯜꯂꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯅꯤ ꯀꯔꯤꯒꯤ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯅꯁꯛ ꯂꯧꯇꯨ ꯂꯩꯔꯤꯕꯅꯣ ꯑꯁꯨꯝꯅ ꯂꯥꯎꯏ ꯍꯟꯗꯛꯇꯤ ꯍꯪꯉꯣꯏꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯀꯔꯦꯝꯅꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯍꯦꯛ ꯅꯃꯥꯡꯗꯅꯤ ꯅꯪꯅ ꯑꯩꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯎꯕ ꯐꯪꯂꯅꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯇꯥꯡꯕꯁꯨ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯍꯪꯉꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯀꯨꯟꯗꯨ ꯂꯩꯔꯤꯕꯗꯨ ꯑꯇꯥꯡꯕ ꯅꯣꯛꯂꯗꯨꯅ ꯑꯣꯍꯣ ꯉꯁꯥꯏꯗꯒꯤ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯜꯂꯤꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯍꯪꯉꯣꯏ ꯃꯆꯥ ꯅꯪꯅ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯪꯉꯣꯏꯗꯨꯁꯨ ꯅꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯅꯤꯅꯦ ꯅꯪꯅ ꯋꯥꯈꯜ ꯂꯥꯛꯂꯤꯕꯁꯦ ꯍꯥ ꯄꯪꯉꯤꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯣꯏꯁꯦ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯜꯂꯗꯨꯅ ꯀꯔꯦꯝꯅꯅ ꯑꯇꯥꯡꯕꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯁꯤꯜꯂꯤ ꯑꯇꯥꯡꯕꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯍꯪꯉꯣꯏ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯗꯅ ꯅꯪꯗꯤ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯔꯒ ꯌꯥꯏꯕꯤ ꯂꯧꯒꯦ ꯈꯪꯒꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯕꯒ ꯍꯪꯉꯣꯏꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯐꯠꯂꯥꯎꯅ ꯑꯃꯨꯛ ꯆꯣꯡꯈꯤ ꯑꯇꯥꯡꯕꯁꯨ ꯃꯈꯣꯡ ꯑꯗꯨꯅ ꯍꯪꯉꯣꯏꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯅꯦꯠꯈꯥꯏꯔꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯂꯩꯊꯣꯛꯇꯨꯅ ꯆꯣꯡꯕ ꯌꯥꯕ ꯆꯣꯡꯖꯩ ꯑꯗꯨꯕꯨ ꯆꯣꯡꯖꯔꯤ ꯍꯥꯏꯕꯇꯅꯤ ꯃꯤ ꯑꯃꯒ ꯍꯪꯉꯣꯏ ꯃꯥꯒ ꯀꯔꯝꯅꯗꯤ ꯂꯝꯕꯥ ꯌꯥꯒꯅꯤ ꯑꯇꯥꯡꯕꯅ ꯉꯝꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯅꯦꯠꯈꯥꯏꯗꯨꯅ ꯃꯈꯣꯡꯅ ꯁꯨꯔ ꯅꯩꯗꯨꯅ ꯊꯝꯂꯝꯃꯤ ꯍꯪꯉꯣꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯍꯪꯉꯣꯏ ꯑꯃ ꯑꯣꯏꯕꯅ ꯍꯪꯉꯣꯏ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯊꯝꯕꯥꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯪꯉꯣꯏ ꯑꯁꯦ ꯑꯁꯝꯕ ꯍꯪꯉꯣꯏ ꯅꯠꯇꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯕꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯇꯥꯡꯕꯅ ꯊꯝꯕꯥꯜꯕꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯊꯝꯕꯥꯜꯁꯨ ꯂꯩꯔꯝꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯇꯥꯡꯕꯁꯨ ꯅꯣꯛꯂꯗꯨꯅ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯎꯠꯂꯨ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥꯗꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯏ ꯍꯪꯉꯣꯏꯗꯨꯁꯨ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯋꯥꯅ ꯁꯤꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯇꯥꯡꯕ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕు ꯃꯁꯦꯠ ꯇꯥꯅ ꯌꯥꯟꯊꯠꯂꯗꯨꯅ ꯍꯥꯠꯄꯤꯈꯤꯔꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨ ꯍꯥꯠꯂꯝꯂꯒ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇꯝꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯅꯤ ꯊꯥꯡꯗꯨꯅ ꯆꯪꯁꯤꯟꯕꯒ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯂꯪꯂꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯑꯇꯥꯡꯕꯁꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯤꯠ ꯊꯛꯂꯗꯨꯅ ꯃꯃꯤꯠ ꯈꯜꯂꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯜꯂꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯇꯞꯅ ꯊꯛꯆꯤꯟꯈꯤꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯥꯋꯣꯡ ꯁꯕꯥꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯜꯂꯛꯂꯝꯃꯤ ꯑꯇꯥꯡꯕ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯌꯦꯡꯖꯩ ꯑꯩ ꯃꯤ ꯑꯣꯜꯂꯦ ꯏꯃꯥ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯅꯆꯥ ꯃꯤ ꯑꯣꯜꯂꯦ
ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯥꯅ ꯍꯥꯠꯈ꯭ꯔꯕ ꯍꯪꯉꯣꯏ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯄ ꯃꯤꯑꯣꯏꯕꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯥꯏꯒꯠꯂꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝ ꯇꯝꯅ ꯈꯪꯉꯩ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯍꯥꯏꯊꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯈꯪꯐꯥ ꯐꯥꯗꯨꯅ ꯑꯇꯥꯡꯕꯕꯨ ꯈꯣꯡꯄꯥꯛꯅ ꯈꯪꯀꯥꯎ ꯀꯥꯎꯊꯣꯛꯈꯤ꯫ ꯈꯣꯡꯄꯥꯛꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯄꯗꯨꯗ ꯑꯇꯥꯡꯕ ꯈꯔ ꯂꯥꯞꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤꯗꯨꯅ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯒꯗꯕꯅꯤ, ꯈꯨꯠꯂꯥꯏ ꯌꯥꯏꯕ ꯍꯥꯏꯗꯨꯗꯤ ꯄꯥꯡꯗꯕꯒꯤ ꯁꯖꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯥꯡꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯈꯨꯇꯨꯝ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯈꯪꯊꯤꯟ ꯊꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯇꯥꯡꯕꯒꯤ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨ ꯈꯪꯐꯥ ꯐꯥꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯇꯥꯡꯕꯗ ꯌꯦꯡꯂꯒ ꯅꯪꯒꯨꯝꯕ ꯑꯃꯒ ꯂꯤꯛꯂꯥꯏ ꯈꯣꯝꯕꯒ ꯂꯝꯕꯥꯅꯕꯗꯤ ꯅꯣꯛꯀꯅꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯇꯥꯡꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯈꯤ꯫ ꯑꯇꯥꯡꯕꯁꯨ ꯆꯩꯅꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯈꯣꯝꯕ ꯑꯇꯥꯡꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯗꯨꯅ ꯊꯧꯅꯥ ꯂꯩꯇꯕ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯗ ꯊꯧꯅꯥ ꯐꯕ ꯁꯥꯔꯝꯂꯤꯕꯅꯤꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯋꯥꯈꯜ ꯇꯞꯅ ꯇꯥꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯇꯥꯡꯕꯕꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯎꯕꯗ ꯏꯪꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯁꯥꯗ ꯈꯨꯐꯝ ꯇꯥꯍꯟꯕꯒꯤ ꯃꯥꯕꯨ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯂꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯄꯦꯟ ꯌꯦꯡꯉꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯥꯡꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯝꯈꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯗꯨꯅ ꯋꯥꯅ ꯆꯥꯛꯅ ꯉꯥꯏꯍꯥꯛ ꯆꯩꯅꯥꯗꯨ ꯈꯪꯂꯝꯂꯒ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯋꯥꯅ ꯆꯥꯛꯅ ꯃꯊ꯭ꯋꯥꯏ ꯊꯥꯕꯗꯨ ꯌꯦꯡꯂꯒ ꯊꯝꯕꯥꯜ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯈꯣꯝꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯅꯪꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯊꯝꯕꯥꯜꯁꯨ ꯁꯣꯛꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯈꯣꯝꯕꯁꯨ ꯇꯞꯅ ꯑꯗꯨꯅꯤ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯍꯪꯕꯤꯔꯝꯒꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯊꯛꯇ ꯅꯦꯠꯂꯝꯂꯒ ꯀꯩꯝ ꯍꯪꯂꯝꯗꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ ꯏꯉꯛꯉꯛꯅ ꯑꯗꯨꯗꯤ ꯅꯪ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩ ꯂꯤꯛꯂꯥꯏ ꯈꯣꯝꯕꯅꯤ ꯅꯪꯒꯤ ꯔꯥꯖꯀꯨꯃꯥꯔ ꯍꯪꯉꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯇꯧꯖꯩ꯫